society sida da koi gi pai puna chtlamba pai puna leiramba hingamba tauramba sajat lichat khara koi tamba mathou da hinghanba mathou da ngasi manipuri sing mangthara isi kari manipur gi state ta unrest leiram isi kari no leiri isi kari no koi masel gi ka discipline leite koi masel gi ka thajana bu leite lamsa be ba mangje le adu gi pon me andor revive to honna bani koi na thangta hengkat hanana bu school sam magi hen mathak da hangkala isi jing da ba ukul da hang era Sandil hang dori, matang hang dori. Yam discipline society masemninge, yam develop society masemninge. Duga eikhoina masen gi malak da khana balai teba singmi na traga tammi tribal na traga general adu wada ina khana balai teba. Adu sakhot produ su kari su samana ba korma aduna maru ina ina thang da yam kana emphasis pira ga hono jarai si society state da discipline loina nationalism majati bunung shibagi marai bak maramdam bunung shibagi madi wakalon adu pohon na tawbani